BTL Films Productionꯒꯤ ꯃꯔꯤꯁꯨꯕ ꯏꯄꯤꯁꯣꯠ ꯂꯩꯅꯥꯅ ꯈꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯈꯟꯕ꯭ꯔꯥ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯔꯥꯏꯇꯔꯒꯤ ꯋꯥꯈꯜꯂꯣꯟ ꯁꯥꯒꯠꯆꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯏꯖꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯧꯖꯔꯤꯕ ꯅꯦꯔꯦꯇꯔꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯤꯌꯥꯝꯕꯨ ꯋꯥꯔꯤꯔꯣꯝꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯔꯤꯅꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯅ ꯀꯔꯤꯅꯣꯅꯦ ꯃꯥ ꯉꯥꯡꯉꯝꯃꯤꯁꯤꯕꯣ ꯈꯜꯂꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯆꯪꯂꯨꯕꯗ ꯄꯨꯔꯨꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯁ꯭ꯇꯥꯐ ꯔꯨꯝꯒꯤ ꯑꯄꯥꯛꯄ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯐꯝꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯋꯥꯆꯦꯞꯇ ꯑꯃꯨꯛ ꯆꯪ, ꯁ꯭ꯇꯦꯇꯁ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯗꯒꯤ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯆꯪꯂꯗꯨꯅ ꯊꯦꯡꯅꯕ ꯅ꯭ꯌꯨꯁ ꯐꯤꯗ ꯈꯔ ꯌꯦꯡꯂꯝꯂꯒ ꯏꯟꯕꯣꯛꯁꯇ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯆꯦꯠ ꯈꯔꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛ ꯏꯊꯪ ꯊꯪꯕꯗ ꯃꯉꯥꯜ ꯆꯨꯝꯊꯥꯝ ꯍꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯆꯪꯂꯤ꯫ ꯃꯦꯁꯦꯖ ꯃꯔꯤ ꯂꯩꯔꯝꯃꯤ꯫ ꯍꯥꯏ, ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯎ꯫ ꯅꯪ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇꯕ ꯇꯧꯕꯤꯅꯨ꯫ ꯂꯩꯁꯥꯕꯤꯅ ꯄꯣꯡꯕꯁꯦ ꯌꯨꯝ ꯄꯥꯟꯕ ꯈꯪꯗꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯃꯦꯁꯦꯖꯁꯤꯡ ꯑꯁꯤ ꯎꯔꯨꯕꯗ ꯂꯩꯅ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯥꯏꯊꯣꯡꯗꯣ ꯅꯣꯛꯆꯩ꯫ ꯐꯣꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯅ ꯅꯣꯛꯊꯣꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯇꯥꯏꯞ ꯇꯧꯔꯝꯂꯒ ꯏꯟꯁꯇꯥꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯦꯜ ꯇꯥꯔꯗꯨꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯃꯊꯪ ꯆꯪꯅꯔꯨꯔꯕ ꯃꯇꯨꯡ ꯔꯤꯅꯥꯅ ꯃꯥꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥꯔꯣꯏ ꯂꯩꯅꯥꯒꯤ ꯃꯐꯝꯗꯒꯤ ꯋꯥꯐꯝ ꯈꯔ ꯅꯝꯗꯨꯅ ꯈꯪꯗꯣꯛꯀꯦ ꯈꯟꯗꯨꯅ ꯉꯥꯏꯖꯔꯛꯄ ꯕ꯭ꯔꯦꯛ ꯇꯥꯏꯃꯤꯡ ꯌꯧꯔꯛꯂꯦ꯫ ꯔꯤꯅꯥ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯥꯎꯔꯤ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯁꯛꯁꯤꯒ ꯂꯩꯅꯥꯅ ꯑꯩꯗꯧꯅ ꯐꯖꯕ ꯅꯪ ꯎꯖꯔꯝꯈꯤꯔꯣꯏꯗ ꯍꯥꯏꯔꯗꯨꯅ ꯂꯩꯅꯥ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯤ꯫ ꯔꯤꯅꯥꯅ ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯗꯥꯏꯂꯣꯛꯁꯦ꯫ ꯂꯩꯅꯥꯅ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯎꯖꯔꯕꯣ ꯍꯥꯏꯕ? ꯔꯤꯅꯥꯅ ꯍꯣ ꯎꯖꯗ꯭ꯔꯤꯌꯦ ꯑꯗꯨꯅꯕꯨ ꯅꯨꯄꯥ ꯑꯔꯤꯕꯅ ꯀꯦꯜꯂꯤꯕꯅꯤꯗꯅ꯫ ꯂꯩꯅꯥꯅ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯔꯤꯅꯥꯅ ꯅꯨꯄꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯨꯄꯤ ꯑꯩ ꯐꯥꯎ ꯉꯥꯎꯔꯦ꯫ ꯉꯔꯥꯡꯗꯒꯤ ꯅꯪ ꯋꯥꯈꯜꯗ ꯉꯥꯎꯔꯤ꯫ ꯑꯩ ꯉꯁꯤ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯉꯕ? ꯂꯩꯅꯥꯅ ꯀꯩꯒꯤ ꯅꯪꯗꯤ? ꯔꯤꯅꯥꯅ ꯃꯔꯝꯗꯣ ꯍꯥꯏꯒꯦ, ꯀꯦꯟꯇꯤꯟꯗ ꯆꯠꯂꯨꯁꯤꯔꯣ? ꯂꯩꯅꯥꯅ ꯀꯀꯥ ꯇꯣꯝꯕꯅ ꯆꯥ ꯄꯨꯔꯛꯑꯅꯤ, ꯉꯁꯤꯗꯤ ꯁ꯭ꯇꯥꯐ ꯄꯤꯖꯥꯁꯦ ꯊꯛꯁꯦ꯫ ꯔꯤꯅꯥꯅ ꯑꯣ, ꯅꯣꯏ ꯄꯨꯔꯦꯝꯕꯒ ꯑꯦꯛꯇꯤꯡ ꯀꯥꯞꯅꯔꯒ ꯆꯥ ꯊꯛꯃꯤꯟꯅꯈꯤꯁꯤꯅꯤꯅꯦ꯫ ꯂꯩꯅꯥꯅ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯃꯤ ꯇꯥꯔꯅꯤ꯫ ꯂꯩꯔꯤꯕ ꯁ꯭ꯇꯥꯐ ꯑꯇꯩ ꯇꯥꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯋꯥ ꯇꯥꯅꯐꯝ, ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯐꯝ ꯂꯩꯇꯦ꯫ ꯔꯤꯅꯥ ꯅꯠꯇꯅ ꯁꯥꯎꯈ꯭ꯔꯅꯤ ꯈꯟꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯂꯩꯅꯥꯅꯁꯨ ꯔꯤꯅꯥꯕꯨ ꯂꯨꯅ ꯈꯟꯖꯩ꯫ ꯋꯥ ꯂꯣꯠꯅꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯀꯦꯟꯇꯤꯟꯗ ꯆꯠꯂꯁꯦ ꯍꯥꯏꯔꯗꯨꯅ ꯀꯦꯟꯇꯤꯟꯗ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯈꯔ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯤꯅꯥꯅ ꯂꯩꯅꯥ ꯑꯩ ꯋꯥ ꯈꯤꯇ ꯍꯪꯒꯦ꯫ ꯂꯩꯅꯥꯅ ꯍꯪꯉꯨ꯫ ꯔꯤꯅꯥꯅ ꯅꯪꯅ ꯈꯨꯝꯅꯤꯡꯂꯣꯏ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯦ, ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯈꯪꯅꯤꯡꯂꯦꯕꯨ꯫ ꯂꯩꯅꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯈꯨꯝꯅꯤꯡꯗꯕ ꯍꯥꯏꯅꯤꯡꯗꯕ ꯂꯩꯇꯦꯗ, ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯕ, ꯑꯗꯨꯒ ꯑꯩꯗꯤ ꯋꯥ ꯂꯣꯠꯄꯁꯦ ꯀꯌꯥꯁꯨ ꯍꯩꯇꯦ, ꯅꯪꯅ ꯈꯪꯂꯤꯗꯨꯅꯤ꯫ ꯔꯤꯅꯥꯅ ꯈꯨꯝꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯒꯤꯔꯥ ꯑꯣꯞ ꯂꯩꯕꯅ ꯂꯣꯠꯂꯣꯏꯗꯣ? ꯂꯩꯅꯥ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯂꯣꯠꯂꯨꯕ ꯅꯠꯇꯤꯌꯦ, ꯋꯥꯁꯔꯨꯝ ꯆꯪꯂꯨꯕꯅꯤ, ꯑꯗꯨꯗ ꯃꯥꯗꯔ ꯊꯦꯡꯅꯔꯛꯄꯗ ꯁꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤꯗ꯫ ꯔꯤꯅꯥꯅ ꯑꯣ, ꯃꯅꯝ ꯃꯔꯛꯇꯨꯗ ꯆꯠꯂꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯏꯕ? ꯂꯩꯅꯥꯅ ꯍꯣ, ꯃꯤꯅ ꯍꯪꯂꯛꯄꯗꯣ ꯈꯨꯝꯗꯕ ꯌꯥꯔꯤꯕ꯭ꯔꯣ? ꯔꯤꯅꯥꯅ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯔꯦꯁꯦ ꯐꯖꯕꯤ, ꯑꯩ ꯋꯥ ꯍꯪꯂꯒꯦ, ꯅꯪ ꯈꯨꯝꯅꯕ ꯔꯦꯗꯤ ꯇꯧꯔꯣ꯫ ꯂꯩꯅꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯅꯪꯅ ꯍꯪꯒꯗꯧꯔꯤꯕꯗꯣ ꯍꯪꯗ꯭ꯔꯁꯨ ꯑꯩ ꯈꯨꯝꯂꯛꯑꯒꯦ꯫
ꯉꯁꯥꯏ ꯁꯥꯔ ꯄꯨꯔꯦꯝꯕꯅ ꯑꯩꯕꯨ ꯀꯧꯕꯗ ꯋꯥ ꯈꯔ ꯄꯥꯔꯁꯅꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯍꯟꯗ꯭ꯔꯦ꯫ ꯔꯤꯅꯥꯅ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ? ꯂꯩꯅꯥꯅ ꯔꯤꯅꯥ, ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ, ꯋꯥꯉꯥꯡ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯔꯤ ꯈꯪꯏ ꯍꯥꯏꯕ ꯂꯣꯏꯅ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯔꯤꯅꯥꯅ ꯍꯣꯏꯅꯦ, ꯑꯗꯣ ꯅꯪꯅ ꯀꯔꯤꯒꯤ ꯍꯥꯏꯍꯟꯗ꯭ꯔꯤꯅꯣꯕ? ꯂꯩꯅꯥꯅ ꯃꯥꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ? ꯑꯩꯕꯨ ꯂꯩꯁꯥꯕꯤꯔ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯄꯥꯈꯪꯅꯤ꯫ ꯃꯥꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯔꯤꯅꯥ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯂꯩꯅꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯆꯥ ꯂꯩꯅꯕꯤ ꯃꯧꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯥꯐ ꯑꯃꯅꯤ꯫ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯅꯨꯄꯥ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯜꯂꯤ, ꯑꯗꯨꯒ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯡꯐꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯑꯗꯨꯝ ꯆꯨꯗꯨꯅ ꯂꯩꯔꯤ꯫ ꯔꯤꯅꯥꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯇꯁꯦꯡꯅ ꯆꯨꯝꯃꯤ, ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯑꯉꯥꯡ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯈꯤꯕꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯂꯩꯅꯥꯅ ꯔꯤꯅꯥ, ꯑꯩ ꯏꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯄꯨꯟꯁꯤꯁꯦ ꯀꯠꯊꯣꯛꯂꯒꯦ, ꯃꯁꯤꯗ ꯅꯪꯅꯁꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯔꯤꯅꯥꯅ ꯍꯣꯏ ꯐꯔꯦ, ꯑꯗꯣ ꯁꯥꯔꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯈꯪꯗꯣꯛꯄꯗꯤ ꯌꯥꯏꯗꯅ? ꯂꯩꯅꯥꯅ ꯑꯩ ꯈꯪꯂꯦ ꯂꯤꯅꯥ, ꯁꯥꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯅꯤ, ꯀꯔꯝꯕ ꯃꯐꯝ ꯃꯇꯝꯗ ꯍꯣꯡꯂꯛꯀꯅꯤ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯑꯃꯠꯇ ꯊꯥꯖꯕ ꯉꯝꯃꯣꯏ, ꯅꯨꯄꯥꯁꯤꯡꯕꯨ ꯇꯨꯀꯠꯆꯩ꯫ ꯑꯩꯅ ꯁꯥꯔꯒꯤ ꯋꯥ ꯍꯥꯏꯍꯟꯗ꯭ꯔꯤꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯔꯤꯅꯥꯅ ꯀꯔꯤ ꯃꯔꯝ? ꯂꯩꯅꯥꯅ ꯑꯩꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯑꯩꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯕꯁꯨ ꯉꯝꯂꯣꯏ, ꯃꯗꯨꯗ ꯌꯥꯅꯤꯡꯗꯦ, ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯨꯕꯗꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯉꯝꯒꯅꯤ, ꯆꯣꯞꯀꯅꯤ, ꯑꯗꯨꯅ ꯍꯥꯏꯍꯟꯗꯕꯅ ꯐꯩ ꯈꯟꯗꯨꯅ ꯍꯥꯏꯍꯟꯗꯕꯅꯤ꯫ ꯔꯤꯅꯥꯅ ꯌꯥꯏꯅꯦ ꯅꯪꯒꯤ ꯀꯣꯛꯇꯨꯁꯨ, ꯑꯗꯨꯅꯕꯨꯗꯤ ꯐꯩ, ꯑꯗꯣ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯐꯣꯡꯗꯣꯔꯛꯂꯕꯗꯤ? ꯂꯩꯅꯥꯅ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯃꯥ ꯈꯛꯇꯅꯤ ꯏꯀꯥꯏꯖꯒꯗꯕ, ꯏꯀꯥꯏꯍꯟꯗꯣꯏꯅꯤ, ꯁ꯭ꯀꯨꯜꯒ ꯍꯣꯡꯂꯣꯏ, ꯃꯥ ꯃꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯒꯗꯧꯅꯤ꯫ ꯔꯤꯅꯥꯅ ꯍꯣꯏ ꯐꯔꯦ, ꯁꯤ ꯋꯥꯁꯦ ꯊꯝꯈ꯭ꯔꯁꯦ, ꯇꯥꯏꯃꯤꯡ ꯆꯥꯅꯅ ꯕꯦꯜ ꯇꯥꯔꯛꯏ꯫ ꯂꯩꯅꯥꯅ ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯔꯤꯅꯥꯅ ꯑꯁ ꯕꯦꯜꯁꯤꯁꯨ ꯇꯥꯏꯃꯤꯡꯗꯤꯕ, ꯋꯥ ꯑꯃ ꯋꯥꯠꯂꯤꯌꯦ꯫ ꯂꯩꯅꯥꯅ ꯀꯩ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯔꯤꯅꯥꯅ ꯈꯪꯁꯤꯟꯅꯗꯕ ꯇꯧꯔꯅꯨ꯫ ꯂꯩꯅꯥꯅ ꯈꯪꯗꯕꯩꯅꯤ ꯀꯩꯅꯣ, ꯀꯩ ꯋꯥꯅꯣ? ꯁ꯭ꯇꯥꯐ ꯔꯨꯝ ꯇꯥꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯔꯤꯅꯥꯅ ꯅꯍꯥꯟ ꯄꯣꯠ ꯂꯩꯔꯤꯉꯩꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ꯫ ꯂꯩꯅꯥꯅ ꯔꯤꯅꯥ ꯕꯦꯜ ꯇꯥꯈ꯭ꯔꯁꯦ, ꯃꯤꯅꯤꯠ 5 ꯐꯥꯖꯤꯜꯂꯛꯑꯦ, ꯋꯥꯔꯅꯤꯡ ꯕꯦꯜ ꯇꯥꯔꯛꯑꯅꯤ, ꯈꯔ ꯊꯨꯅ ꯆꯠꯁꯦ꯫ ꯔꯤꯅꯥꯅ ꯌꯥꯔꯦ, ꯋꯥ ꯂꯩꯊꯣꯛꯑꯅꯨ, ꯍꯣꯔꯦꯟ ꯁꯨꯇꯤꯗ ꯀꯥꯏꯗꯅꯣꯃ ꯆꯠꯂꯨꯁꯦ꯫ ꯂꯩꯅꯥꯅ ꯀꯩꯗꯧꯕ? ꯔꯤꯅꯥꯅ ꯀꯤꯗꯅꯦꯞ ꯇꯧꯒꯦ꯫ ꯁ꯭ꯇꯥꯐ ꯔꯨꯝ ꯌꯧꯔꯗꯨꯅ ꯁ꯭ꯇꯥꯐ ꯈꯔꯗꯤ ꯀ꯭ꯂꯥꯁ ꯆꯪꯅꯕꯁꯨ ꯌꯥꯎꯔꯝꯂꯦ꯫ ꯂꯩꯅꯥꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯆꯪꯅꯔꯨꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯈ꯭ꯔꯦ꯫ ꯁꯣꯝꯗ ꯉꯥꯟꯕ ꯃꯃꯥꯟꯅꯕ ꯑꯍꯜ ꯑꯉꯥꯡ ꯈꯔꯒ ꯂꯩꯀꯥꯏꯒꯤ ꯁ꯭ꯀꯨꯜ ꯃꯤꯅ ꯇꯝꯅꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯑꯃꯒꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯟꯕꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯀꯨꯏꯅ ꯐꯝꯒꯨꯝꯁꯤꯍꯦ꯫ ꯔꯣꯀꯤ ꯅꯣꯛꯇꯨꯅ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯔꯣ? ꯉꯥꯟꯕꯅ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯑꯩꯈꯣꯏ ꯃꯥꯗ ꯌꯥꯝ ꯉꯥꯡꯂꯝꯕ ꯃꯥꯜꯂꯦ, ꯑꯗꯨꯒꯤ ꯏꯃꯥꯅ ꯄꯣꯔꯣꯛ ꯁꯣꯟꯕꯗ ꯂꯣꯏꯔꯦ꯫ ꯕꯤꯀꯥꯁꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯁꯦ ꯍꯥꯏꯔꯕꯣ? ꯔꯕꯤꯅ ꯍꯣꯏꯅꯦ, ꯌꯥꯏꯅꯦ, ꯒ꯭ꯌꯥꯟ ꯇꯥꯁꯤꯟꯅꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯁꯦ꯫ ꯕꯤꯀꯥꯁꯅ ꯏꯇꯥꯎ ꯅꯣꯏ ꯏꯆꯜꯗꯣ ꯑꯣꯖꯥ ꯑꯣꯏꯔꯤꯗꯨꯕꯣ ꯀꯥꯏꯗ ꯀꯩ ꯂꯝꯗ ꯑꯣꯏꯔꯤꯅꯣ? ꯉꯥꯟꯕꯅ ꯑꯁ ꯈꯪꯗꯦꯗ, ꯃꯥꯏ ꯋꯥꯒ ꯃꯁꯥꯗ ꯍꯪꯉꯣ꯫ ꯔꯕꯤꯅ ꯀꯩꯅꯣ ꯚꯥꯏ, ꯅꯪ ꯅꯣꯏ ꯏꯆꯜꯒ ꯌꯥꯅꯗꯕ꯭ꯔꯣ? ꯉꯥꯟꯕꯅ ꯑꯁ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ, ꯃꯕꯨꯡꯒꯤ ꯏꯃꯨꯡꯒꯤ ꯏꯖꯠꯁꯨ ꯌꯦꯡꯗꯕ ꯃꯕꯣꯏꯒꯤ ꯏꯆꯜꯂꯣ?
ꯔꯣꯀꯤꯅ ꯏꯆꯜ ꯂꯩꯅꯥꯕꯨ ꯀꯔꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯦꯅꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯉꯥꯟꯕꯅ ꯚꯥꯏ, ꯃꯥꯅ ꯍꯜꯂꯛꯑꯒ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯆꯣꯞꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ? ꯕꯤꯀꯥꯁꯅ ꯑꯁ ꯑꯗꯨꯃꯥꯏ ꯈꯟꯕꯗꯨꯗꯤ ꯌꯥꯅꯤꯡꯗꯦ. ꯑꯩꯒꯤꯁꯨ ꯏꯆꯦ ꯂꯩꯕꯅꯤꯅ. ꯚꯥꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦꯀꯣ. ꯉꯥꯟꯕꯅ ꯌꯥꯅꯕ ꯃꯁꯦꯟ ꯌꯥꯅꯕꯅꯤ, ꯑꯩꯒꯤꯗꯤ ꯌꯥꯅꯤꯡꯗꯦ. ꯕꯤꯀꯥꯁꯅ ꯄꯩꯁꯥ ꯅꯤꯔꯝꯗꯥꯏ, ꯕꯦꯂꯦꯟꯁ ꯍꯥꯞꯂꯝꯗꯥꯏ, ꯒꯥꯔꯤ ꯂꯧꯔꯝꯗꯥꯏꯗꯗꯤ ꯅꯆꯜꯗ ꯍꯥꯏꯕ. ꯚꯥꯏ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯅꯤꯡꯗꯦꯀꯣ. ꯉꯥꯟꯕꯅ ꯌꯥꯔꯦ, ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯉꯁꯤꯒꯤꯗꯤ. ꯔꯕꯤꯅ ꯀꯩꯅꯣ ꯚꯥꯏ, ꯁꯥꯎꯔꯤꯔꯣ? ꯉꯥꯟꯕꯅ ꯅꯠꯇꯦ, ꯅꯣꯏꯅ ꯑꯩꯅ ꯍꯩꯅꯗꯕ ꯋꯥ ꯀꯥꯏ ꯀꯥꯏꯗꯩꯅꯣ? ꯌꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ. ꯔꯣꯀꯤꯅ ꯉꯥꯏꯍꯥꯛ ꯐꯝꯗꯧꯁꯦ ꯅꯪꯅ ꯀꯥꯏꯗꯩ ꯋꯥꯅꯣ ꯑꯃꯨꯛ ꯄꯨꯊꯣꯔꯛꯏꯗꯨꯅ? ꯕꯤꯀꯥꯁꯅ ꯀꯅꯥ ꯈꯪꯖꯅꯤ ꯑꯩꯗꯤ ꯃꯥ ꯁꯨꯃꯥꯏꯅ ꯇꯧꯅꯤꯡꯗꯦ. ꯔꯕꯤꯅ ꯃꯆꯜꯅꯦꯅ ꯇꯧꯔꯤꯕꯅ ꯃꯔꯣꯜ ꯑꯃ, ꯃꯕꯨꯡꯁꯤꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯤ ꯀꯥꯏꯗꯅꯣꯃ ꯂꯩꯒꯦ ꯍꯥꯏꯗꯤ. ꯕꯤꯀꯥꯁꯅ ꯌꯥꯔꯦ ꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ, ꯃꯈꯥ ꯇꯥꯔꯅꯨ. ꯁ꯭ꯀꯨꯜ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯔꯤꯅꯥ ꯑꯃꯗꯤ ꯂꯩꯅꯥ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯁ꯭ꯇꯥꯐꯁꯤꯡꯁꯤꯗ ꯂꯨꯅ ꯇꯤꯟꯅꯕ, ꯊꯕꯛ ꯇꯧꯕꯗ ꯋꯥ ꯉꯥꯡꯅꯐꯝ ꯂꯩꯇꯕ. ꯑꯗꯨꯅ ꯂꯩꯅꯥ ꯇꯣꯛꯈ꯭ꯔꯕꯗꯤ ꯔꯤꯅꯥꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯣꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯄꯨꯔꯦꯝꯕꯅ ꯊꯥꯖꯩ. ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯖꯩ. ꯑꯗꯨꯕꯨ ꯊꯃꯣꯏꯗꯨꯅꯗꯤ ꯈꯥꯡꯕ ꯋꯥꯔꯤ ꯃꯇꯥꯒꯨꯝ ꯃꯥꯇꯕꯨ ꯌꯦꯡꯖꯅꯤꯡꯏ, ꯃꯥꯇꯕꯨ ꯎꯖꯔꯒ ꯄꯦꯟꯖꯕ ꯊꯃꯣꯏꯅꯤ. ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯕꯦꯔꯟꯗꯥꯗ ꯂꯥꯛꯄꯗ ꯎꯔꯦ ꯂꯩꯅꯥꯅ ꯍꯔꯥꯎꯅ ꯅꯣꯛꯆꯕ, ꯑꯋꯥꯕ ꯎꯗꯕ ꯃꯥꯏꯊꯣꯡ. ꯔꯤꯅꯥꯁꯨ ꯂꯩꯅꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯡꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ. ꯄꯨꯔꯦꯝꯕ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯎꯔꯝꯂꯒꯗꯤ ꯂꯥꯟꯅ ꯈꯜꯂꯅꯤ ꯈꯟꯗꯨꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ. ꯔꯤꯅꯥ, ꯂꯩꯅꯥ ꯄꯨꯔꯦꯝꯕꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯄꯗ ꯔꯤꯅꯥ ꯍꯥꯟꯅꯒꯨꯝ ꯁꯥꯔ ꯆꯠꯂꯨꯈꯤꯒꯦ. ꯄꯨꯔꯦꯝꯕꯅ ꯍꯣꯏ ꯃꯤꯁ ꯔꯤꯅꯥ, ꯂꯩꯖꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯦꯝꯕ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗꯒꯤ ꯃꯤꯐꯝ ꯍꯣꯡꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯍꯧꯔꯤ. ꯔꯤꯅꯥ ꯑꯃꯗꯤ ꯂꯩꯅꯥ ꯃꯈꯣꯏ ꯑꯅꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕꯒꯨꯝ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝ ꯊꯧꯗꯨꯅ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯒꯥꯔꯤ ꯊꯧꯃꯤꯟꯅꯔꯤ. ꯔꯤꯅꯥ ꯂꯩꯅꯥꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗꯒꯤ ꯂꯝ ꯅꯛꯅꯕ ꯄꯪꯂꯥꯞ ꯂꯥꯞꯅꯗꯕ ꯃꯐꯝ ꯑꯣꯏꯕꯁꯤꯅꯁꯨ ꯃꯕꯥꯅꯤ ꯇꯠꯅ ꯊꯥꯅꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯤ. ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯂꯩꯅꯥꯒꯤ ꯌꯨꯝ ꯌꯧꯔꯛꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯂꯩꯅꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯈꯪꯈꯥꯝ ꯈꯥꯝꯂꯛꯏ. ꯃꯗꯨꯗ ꯂꯩꯅꯥ ꯄꯥꯈꯠꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ. ꯔꯤꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ. ꯂꯩꯅꯥꯅ ꯀꯩꯅꯣ ꯉꯥꯎꯔꯕꯣ, ꯁꯤꯅꯤꯡꯉꯕꯣ ꯅꯪ? ꯅꯨꯄꯥꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ. ꯑꯗꯨꯒ ꯂꯩꯅꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗꯨꯗ ꯃꯈꯨꯠ ꯊꯝꯂꯛꯏ. ꯃꯗꯨ ꯎꯕꯗ ꯂꯩꯅꯥ ꯑꯁꯥꯎꯕ ꯍꯦꯟꯒꯠꯈ꯭ꯔꯦ. ꯂꯩꯅꯥꯅ ꯅꯪꯒꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯈꯛꯇ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯄꯤꯁꯦ? ꯂꯩꯅꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯔꯤꯅꯥ ꯒꯥꯔꯤꯗꯨ ꯁ꯭ꯇꯦꯟ ꯍꯥꯏꯊꯔꯝꯂꯒ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯑꯗꯨꯒ ꯔꯤꯅꯥꯅ ꯂꯩꯅꯥ, ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯕꯣ? ꯅꯪꯕꯨ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯂꯩꯅꯥ ꯑꯁꯥꯎꯕ ꯍꯦꯟꯕꯅ ꯃꯈꯣꯟ ꯅꯤꯛꯂꯗꯨꯅ ꯈꯨꯝꯂꯛꯏ. ꯈꯪꯗꯦ, ꯑꯩ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯂꯩꯅꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯨꯗ ꯔꯤꯅꯥ ꯀꯔꯤꯅꯣ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯦ. ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯌꯥꯝꯅ ꯅꯤꯡꯉꯝꯂꯕ, ꯃꯔꯥꯟꯅꯕ ꯄꯣꯠ ꯐꯥꯔꯕ, ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯤ. ꯇꯟꯖꯥꯗꯨꯗ ꯂꯩꯅꯥꯅ ꯂꯥꯛꯑꯣ ꯔꯤꯅꯥ, ꯆꯠꯂꯁꯤ, ꯇꯨꯏꯁꯟ ꯊꯦꯡꯒꯅꯤ. ꯂꯩꯅꯥ ꯑꯁꯥꯎꯕꯒꯤ ꯃꯌꯥꯏꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯂꯩꯅꯥꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏꯗꯨꯅ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯀꯟꯊꯣꯛꯇꯨꯅ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ. ꯔꯤꯅꯥ ꯄꯨꯝꯅꯃꯛ ꯎꯔꯨꯕꯗꯨꯅ ꯍꯦꯟꯅ ꯈꯪꯍꯟꯕꯅ ꯂꯥꯡꯇꯛꯅꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯂꯩꯅꯥ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯁꯅꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯃꯃꯥ ꯃꯦꯝꯆꯥ ꯂꯩꯅꯥꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯏꯁꯨ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯁꯅꯥꯅ ꯕꯣꯕꯣꯛ, ꯀꯥꯡꯁꯣꯏꯒ ꯆꯝꯐꯨꯠꯀ ꯆꯥꯔꯤꯅꯦ. ꯂꯩꯅꯥꯅ
ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯃꯦꯝꯆꯥꯅ ꯆꯥꯗ꯭ꯔꯤꯗ ꯏꯕꯦꯝꯃ, ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯍꯧꯖꯤꯛꯇ ꯀꯟꯅ ꯊꯣꯡꯍꯧꯔꯤ꯫ ꯀꯩꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯑꯉꯥꯡ ꯍꯥꯏꯔꯦ ꯑꯩꯒꯗ ꯂꯩꯃꯤꯟꯅꯔꯤꯅꯤ꯫ ꯂꯩꯅꯥꯅ ꯑꯣ ꯂꯣꯏꯖꯔꯛꯑꯅꯤꯗ, ꯒ꯭ꯌꯥꯁꯇ ꯊꯣꯡꯕꯕꯨ ꯄꯨꯡꯁꯨ ꯐꯥꯗꯕꯗꯨꯕꯨ꯫ ꯊꯣꯏꯕꯤꯁꯅꯥꯅ ꯕꯣꯕꯣ ꯅꯣꯏꯒꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯍꯧꯒꯦ? ꯃꯦꯝꯆꯥꯅ ꯏꯔꯣꯟꯅꯤ ꯍꯥꯏꯍꯧꯒꯨꯝ ꯇꯧꯕꯅꯤ, ꯅꯪꯕꯨ ꯀꯥꯡꯁꯣꯏꯒ ꯆꯥꯕ ꯍꯩꯔꯕꯣ? ꯊꯣꯏꯕꯤꯁꯅꯥꯅ ꯍꯩꯔꯦꯗ ꯕꯣꯕꯣ, ꯀꯨꯏꯔꯦ ꯍꯩꯕꯗꯤ, ꯂꯣꯏꯅꯃꯛ ꯆꯥꯔꯤꯁꯦ ꯎꯔꯕ꯭ꯔꯥ ꯕꯣꯕꯣ? ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ ꯎꯔꯦ, ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ ꯑꯩꯁꯨꯁꯦ꯫ ꯂꯩꯅꯥꯅ ꯂꯣꯏꯔꯕꯣ ꯁꯅꯥ? ꯁꯦ ꯃꯈꯨꯠꯇꯣ ꯁꯤꯗ ꯍꯥꯝꯗꯣꯛꯑꯣ, ꯃꯃꯥ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯂꯩꯅꯥ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯔꯤ꯫ ꯃꯦꯝꯆꯥꯅ ꯏꯕꯦꯝꯃ, ꯉꯁꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯌꯥꯝ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯅꯪꯗꯤ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯈꯪꯂꯝꯃꯣ꯫ ꯂꯩꯅꯥ ꯃꯃꯥꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯀꯩꯒꯤ ꯂꯥꯛꯑꯝꯃꯤꯅꯣ? ꯑꯩꯈꯣꯏ ꯗꯥꯆꯧꯕꯒꯤꯔꯥ? ꯃꯦꯝꯆꯥꯅ ꯍꯣꯏꯅꯦ, ꯃꯥꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯑꯣꯏꯅꯤ? ꯂꯩꯅꯥ ꯑꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯑꯇꯩ ꯍꯦꯜꯂꯛꯇꯦ꯫ ꯊꯣꯏꯕꯤꯁꯅꯥꯗꯤ ꯇꯤꯚꯤ ꯌꯦꯡꯕ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯑꯣ ꯅꯣꯏ ꯗꯥꯆꯧꯕ ꯍꯣꯏꯗꯤ ꯒꯣꯌꯤꯡ ꯑꯣꯐꯤꯁꯥꯔꯅꯤꯅ, ꯃꯥꯅ ꯄꯣꯁꯇꯤꯡ ꯇꯥꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯡꯅ ꯅꯣꯏ ꯗꯥꯆꯧꯕꯒꯤ ꯈꯣꯡꯕꯤ ꯈꯣꯡꯅꯥꯎ ꯌꯥꯎꯅ ꯃꯐꯝꯗꯨꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯣꯅ ꯃꯃꯥ ꯑꯩꯉꯣꯟꯗ ꯋꯥ ꯅꯣꯝꯕ ꯂꯥꯛꯂꯝꯃꯦ꯫ ꯂꯩꯅꯥ ꯀꯟꯅ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝ ꯐꯩꯅꯦ ꯑꯗꯨꯗꯤ, ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯏꯃꯥ꯫ ꯃꯦꯝꯆꯥꯅ ꯅꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯗꯤ ꯍꯔꯥꯎꯔꯤꯅꯦ, ꯀꯂꯛ ꯄꯦꯜꯂꯤꯔꯣ ꯅꯪꯒꯤꯗꯨꯕꯣ? ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯏꯃꯥ, ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯌꯥꯝ ꯇꯥꯏꯌꯣꯟꯅꯩ ꯑꯩꯒ꯫ ꯏꯃꯥꯒꯤ ꯋꯥ ꯈꯨꯇꯝꯗꯣ ꯀꯅꯥꯅ ꯅꯣꯛꯅꯤꯡꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕ? ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ꯫ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯣꯅ ꯋꯥ ꯅꯣꯝꯕ ꯂꯥꯛꯂꯝꯃꯦꯌꯦ꯫ ꯃꯦꯝꯆꯥꯅ ꯑꯣ ꯅꯪꯗꯤ ꯄꯦꯟꯖꯔꯕꯣꯏꯔꯦ, ꯅꯌꯥꯝꯕꯁꯤꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯤꯁꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ ꯖꯥꯠꯅꯤꯅꯦ, ꯏꯃꯨꯡꯁꯤꯒ ꯅꯪꯒ ꯀꯩꯝꯇ ꯃꯔꯤ ꯂꯩꯅꯗꯕ ꯇꯣꯉꯥꯟꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯃꯦꯝꯆꯥ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ꯫ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯅꯥ ꯇꯞꯅ ꯏꯪꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥ, ꯅꯪꯅ ꯅꯆꯥ ꯅꯤꯉꯣꯜ ꯑꯩꯕꯨ ꯂꯥꯟꯅ ꯐꯠꯇꯅ ꯈꯟꯕꯁꯦ ꯈꯟꯕꯤꯗꯦꯀꯣ, ꯗꯥꯆꯧꯕꯁꯦ ꯁꯥꯒꯩꯁꯤꯒꯤ ꯏꯅꯤ, ꯕꯕꯥꯅ ꯊꯝꯕꯤꯔꯝꯃꯤꯁꯦ ꯃꯇꯣꯝꯇꯅꯤ, ꯑꯩꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯑꯩꯅꯗꯕꯨ ꯏꯕꯨꯡꯅꯤ ꯈꯟꯖꯕꯒꯤ ꯋꯥꯅꯤ꯫ ꯃꯦꯝꯆꯥꯅ ꯌꯥꯔꯦ ꯈꯪꯉꯦ, ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯁꯨ ꯆꯠꯈꯣ, ꯇꯧꯕꯗꯕꯨ ꯅꯃꯥ ꯅꯌꯥꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯖꯠꯇꯤ ꯌꯣꯜꯂꯝꯒꯅꯨ꯫ ꯂꯩꯅꯥꯅ ꯏꯃꯥ, ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯃꯔꯤ ꯂꯩꯅꯔꯤꯕꯣ? ꯃꯦꯝꯆꯥꯅ ꯀꯔꯤꯒꯤ ꯂꯩꯅꯗꯅꯤ, ꯑꯩꯁꯦ ꯅꯪꯕꯨ ꯄꯣꯛꯂꯤꯕꯅꯤ, ꯅꯪꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯂꯣꯏꯅ ꯎꯕꯖꯥꯠꯅꯤ, ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯣ꯫ ꯂꯩꯅꯥꯅ ꯌꯥꯔꯦꯁꯦ ꯏꯃꯥ, ꯇꯣꯛꯑꯁꯦ, ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯏ, ꯑꯩꯉꯣꯟꯗ ꯗꯥꯆꯧꯒ ꯏꯅꯝꯃꯒꯒꯤ ꯑꯗꯨꯒꯨꯝꯕ ꯏ ꯄꯥꯎꯗꯣ ꯇꯝꯕꯤꯔꯛꯀꯅꯨꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ꯫ ꯃꯦꯝꯆꯥꯅ ꯇꯝꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯪꯁꯨ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯃꯤꯅꯤ꯫ ꯂꯩꯅꯥ ꯋꯥꯈꯜꯗ ꯐꯠꯇꯕ ꯐꯖꯗꯕ ꯑꯋꯥꯕ ꯃꯇꯝꯗꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅꯤꯅ ꯆꯤꯡꯁꯤꯟꯗꯨꯅ ꯁꯔꯨꯛ ꯌꯥꯍꯟꯕꯤꯔꯤꯅꯤꯅꯦ꯫ ꯃꯦꯝꯆꯥꯅ ꯅꯅꯝꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯣꯅꯣ ꯆꯨꯕ꯭ꯔꯥ ꯆꯨꯗ, ꯉꯥꯎꯕ꯭ꯔꯥ ꯉꯥꯎꯗ, ꯀꯔꯤ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯂꯩꯅꯥꯅ ꯏꯃꯥ ꯌꯥꯔꯦ, ꯇꯣꯛꯄꯤꯔꯣ ꯃꯣꯏꯒꯤ ꯋꯥꯁꯦ, ꯑꯩꯅ ꯂꯥꯟꯖꯔꯦ, ꯑꯩꯅ ꯅꯣꯛꯂꯨꯕꯒꯤ ꯑꯩꯅ ꯂꯥꯟꯖꯔꯦ, ꯋꯥ ꯃꯈꯥꯗꯗꯤ ꯁꯝꯊꯕꯤꯔꯛꯑꯅꯨ꯫ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯤ꯫ ꯃꯦꯝꯆꯥꯅ ꯐꯔꯦ ꯑꯩ ꯊꯣꯛꯑꯒꯦ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯌꯦꯡꯂꯨꯔꯒꯦ꯫ ꯂꯩꯅꯥꯅ ꯏꯃꯥ, ꯑꯩ ꯁꯟꯗꯦꯗ ꯔꯤꯅꯥ ꯍꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ꯫ ꯃꯦꯝꯆꯥꯅ ꯀꯩꯗꯧꯕꯅꯣ, ꯁ꯭ꯀꯨꯜꯗ ꯅꯨꯡꯇꯤꯒꯤ ꯎꯅꯔꯤꯗꯣ ꯄꯦꯟꯗ꯭ꯔꯕꯣ? ꯂꯩꯅꯥꯅ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯔ ꯆꯥꯛ ꯆꯥꯅꯒꯅꯤ, ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯝ ꯐꯖꯔꯣꯏꯗꯣꯔꯤ ꯏꯃꯥ, ꯑꯗꯨꯒꯤꯅꯤ꯫ ꯃꯦꯝꯆꯥꯅ ꯑꯩꯅ ꯍꯥꯏꯒꯗꯧꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯨ, ꯐꯠ ꯆꯠꯂꯨꯔꯒ ꯐꯠ ꯍꯜꯂꯛꯄ, ꯃꯤꯅ ꯉꯥꯡꯅꯒꯗꯧꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ, ꯃꯤꯅ ꯅꯆꯥꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯤ ꯍꯥꯏꯈꯤꯅꯤ, ꯃꯤꯅ ꯅꯪ ꯎꯕꯒ ꯋꯥ ꯉꯥꯡꯅꯔꯝꯗꯣꯏꯅꯤ, ꯏꯀꯥꯏꯖꯩ ꯑꯩꯗꯤ꯫ ꯂꯩꯅꯥꯅ ꯑꯩꯅ ꯐꯠꯇꯕ ꯑꯔꯥꯟꯕ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯤꯅ ꯏꯃꯥꯅ ꯏꯀꯥꯏꯔꯤꯅꯤꯅꯦ꯫
ꯌꯥꯔꯦꯁꯦ ꯑꯩ ꯇꯣꯛꯑꯒꯦ ꯆꯠꯂꯔꯣꯏ ꯀꯩꯝꯇ ꯆꯠꯂꯔꯣꯏ ꯏꯃꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯑꯩ ꯄꯣꯊꯥꯖꯍꯧꯔꯒꯦ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯍꯥꯞꯆꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯍꯟꯕꯤꯅꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯅꯁꯨ ꯍꯥꯏꯖꯔꯤ ꯃꯈꯥ ꯇꯥꯕ ꯏꯄꯤꯁꯣꯗ ꯉꯥꯏꯃꯤꯟꯅꯁꯤ꯫